security force singa sina hariba kuki militant singa si phaba ngamdabagi wafam ama laglibse kamaine yengbe lenga ki make yamni tonga organization gi make digidi akogi santi porokna ba kanglu mase nuksina ba wafam kaya ama phonglok lagasu thongdok kaya amagi wahongdok oiriba myoi singa si phaba ngamdabagi phiba mama masung leiriba asina santi porokna bhona bada ojak kamaine yengi ngamgadoribra haiba wafam ama lagtabra kamaine Tasina transaction koigi Manipur ki law and order situation se koi security arrangement se huran matung maring bagi type ta tawdo madum jathe koi Manipur se only belly ki jaga da yam tight security dum yam thuna madugi quick enforcement team high reinforcement team sing dum thabang amena ui aru sing ki jaga sing de masi reinforcement team sing se thabang am dum masi bu lai then koigi paramilitary forces sing Indian security forces sing lai bu deploy to yam sing su lai ge soi no duty to sing da ha gi pot um ngasi lai maming ta gi to raina then adano masda makoi ting thongna chingi area sing da beli to gus maina to bungam jibsi kai no ha kan da masi chingi jungle sing adu chingi lai ba magi lambi thong terin mayam sina ta sing ha ga di madu kapna phona to ga madu gi makoi gi backup sing lai roi na ki bra and security forces and paramilitary forces na thom jathara ga di singi jaga ka to the peace for pangaro ngamoi koi gi swaida pura matung maring bagi type to we na hai se ko mo kam ko so ko type di ho hono dum punar pot nga tani hadna ai thamjage am summa mayam sing si ko na khana ne ro matam da even masidi not only tan gi wafam na te even masida mapoina ukila lawo sing terrorist sing maruina madridra mapoina masidi singi jaga singi magi area domination makogi economy any port mayam ma si subsin na paisa na ko na ko mayam da poppy plantation mayam ma to ko pot sing se masigi mayik sing ko na ko pangi masigi sabak badugi yamna litan kai ka pul yo jaga su yamna clear cut oiba example ma haiba taraga di yang ngarang matasu ko gi itam marang purengi matatta aramba chen ko na poppy plant mayam ma pambi mayam ma yale haina madugi ngasi khabar mayam da ngarang media da mayam ma madugi pot ko thenari pot ni adana taseng na haraga di koina taseng na ngasi di koina mitop ta koi Manipur si kudung saba pidana leire aduga madugi campaign mayam ma koi hujik census ki matang da su justice committee na da to mayam ma naga ngasi lawa iba poli mayam sing yang achung mayam mo sumrung da yaw ga phum ma ga leiba nan mapan thop ngamum da mayam sing du ngasi mapan tamna tholok pen lawi ana chuma mayam sing se koi taseng na haraga di irang thoem ki Manipur sta thol la kan da irang ji kudung chaw phangba mayam ju leirabra hana khalli aduna madugi potu da ikoi na ngasi thamjaningi poti kai no hai kan da ekoi ta singna security forces singna makoina tawgada masagi mathodang sing siningthina tawrupodune koina pamise aduna madugi pot sing do ekoi madu toroktoba matamda ngasi tongan ba irang mayam ama aduga conflict crisis mayam ama hen escalate torakanda Manipur gi jagas da Manipur gi soils da ngasi yamna peaceful oidaba lamdam mama su praja yamna uhelaiba singse security gi arrangement tra security personnel sing masagi duty the neglect torabran tra makore duty assign to matamda masigi si pemda thabuk torunu madu khud thabe yate tawde haibuge manungda hidden instruction mayam singama hidden directives mayam amana madu piraga leirabra maduna maram orakanda ikoi Manipur da peaceful oiba society amana taga samana ba equally treat tawangamba aduga equally chalaiba ngamaloin orders electibra haibuge port maintain tawangandribra hai port mayam praja singi wahang mayam masi wahang na thalaba ore isina ne ai thamjaningi adana swai dekoni amna kana hayu daga su sing oigera tam oigera leiriba paramilitary forces sing state ki security forces sing mari len mayam sing pujalaga lak amagi mathak hena leiraba lak amagi sing tha leiraba sina takhai ga yam kom takhai bi ani do takhai ro na takhai da ma yawbra habi wang ama leina I thinjaki